ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗ ꯑꯁꯤꯗꯗꯤ ꯑꯜꯐꯥꯕꯦꯇꯤꯀꯦꯜ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯃꯤꯅꯥ ꯑꯁꯤꯜꯃꯤ ꯖꯦꯅꯤꯁ ꯍꯐ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯥꯎꯗꯔꯟ ꯕꯥꯞꯇꯤꯁꯠꯀꯤ ꯄ꯭ꯔꯤꯆꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯦꯝꯕꯔ ꯂꯩꯕ꯭ꯔꯣꯛ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ MMA ꯐꯥꯏꯇꯔ ꯑꯃꯅꯤ꯫ ꯁꯦꯞꯇꯦꯝꯕꯔ 2023ꯗ ꯃꯍꯥꯛ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯔꯃꯥꯟꯗꯣ ꯕꯨꯀꯦꯂꯦ ꯀꯇꯟ ꯃꯍꯥꯛ ꯑꯦꯜ ꯁꯜꯕꯥꯗꯣꯔꯥꯟ ꯏꯟꯗꯁꯇ꯭ꯔꯤꯌलिꯁꯠ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯂꯤꯗꯔ ꯑꯃꯅꯤ꯫ ꯃꯍꯥꯛ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯗꯒꯤ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯍꯝꯖꯥ ꯑꯂꯤ ꯑब्ꯕꯥꯁꯤ ꯃꯍꯥꯛ ꯐꯣꯔꯃꯔ ꯄꯥꯀꯤꯁꯇꯥनी ꯑꯦꯛꯇꯔ ꯑꯃꯅꯤ ꯑꯃꯁꯨꯡ ꯑꯦꯊꯤꯖꯝꯗꯒꯤ ꯃꯍꯥꯛ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯕꯗꯜ ꯃꯥꯂꯤꯛ ꯔꯦꯖꯤꯁ ꯐꯌꯥꯇꯦ ꯃꯤꯀꯥꯅꯣ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯐ꯭ꯔꯦꯟꯆ ꯔꯦꯄꯔ ꯑꯃꯗꯤ ꯁꯩꯔꯦꯡ ꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯀꯔꯤꯝ ꯑꯕꯗꯨꯜ ꯖब्ꯕꯥꯔ ꯐꯔꯗꯤꯅꯥꯟ ꯂꯦꯋꯤꯁ ꯑꯜꯁꯤꯟꯗꯔ JR ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯥꯁꯀꯦꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯑꯃꯁꯨꯡ NBAꯒꯤ ꯐꯣꯔꯃꯔ ꯑꯣꯜ ꯇꯥꯏꯝ ꯂꯤꯗꯤꯡ ꯁ꯭ꯀꯣꯔꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯃꯍꯃꯨꯗ ꯑꯕꯗꯨꯜ ꯔꯧꯐ ꯈ꯭ꯔꯤꯁ ꯋꯦꯟ ꯖꯦꯛꯁꯟ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ ꯐꯣꯔꯃꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯥꯁꯀꯦꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯍꯃꯦꯗ ꯑꯕꯗꯨꯜꯂꯥ ꯂꯦꯔꯣꯏ ꯕ꯭ꯂꯥꯏꯟꯗ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ ꯖꯦꯖ ꯇ꯭ꯔꯝꯄꯦꯇꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯅꯨꯔ ꯍꯤꯁꯥꯝ ꯑꯕꯗꯨꯜꯂꯥ ꯌꯨ ꯃꯤꯡ ꯁꯤꯌꯣꯡ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯂꯦꯁꯤꯌꯥꯒꯤ ꯀꯣꯚꯤꯗꯀꯤ ꯍꯤꯔꯣ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯊꯣꯃꯥꯁ ꯖꯦ ꯑꯕꯔꯀ꯭ꯔꯣꯝꯕꯤ ꯃꯍꯥꯛ ꯅꯦꯁꯅꯦꯜ ꯖꯤꯑꯣꯒ꯭ꯔꯥꯐꯤꯛꯀꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯗꯤ ꯔꯥꯏꯇꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯏꯗꯨꯋꯥꯔꯗꯣ ꯑꯒꯅꯦꯂꯤ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ ꯕꯤꯖꯤꯅꯦꯁ ꯐꯦꯃꯤꯂꯤꯒꯤ ꯁꯤꯌꯣꯟꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯍꯥꯁꯟ ꯑꯛꯕꯔ ꯃꯍꯥꯛ ꯐꯤꯗꯦꯜ ꯀꯨꯜꯁ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯁꯍꯤꯗ ꯑꯛꯕꯔ ꯗꯣꯃꯤꯅꯤꯛ ꯅ꯭ꯌꯨꯇꯟ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯗ ꯖꯦꯛꯀꯥ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ ꯔꯦꯄꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯈꯦꯅꯥꯇꯟ ꯐꯤꯂꯤꯄꯤ ꯐ꯭ꯔꯦꯖꯤꯌꯣꯅꯤ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯐ꯭ꯔꯦꯟꯆ ꯔꯦꯄꯔ ꯑꯃꯁꯨꯡ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯥꯏꯁꯥ ꯑꯜ ꯑꯗꯋꯤꯌꯥ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ ꯏꯟꯇꯔꯐꯦꯊ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃꯁꯨꯡ ꯋꯤꯃꯦꯟ ꯏꯟ ꯏꯁꯂꯥꯝꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯕꯥꯕꯥ ꯑꯂꯤ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ ꯐꯤꯜꯝ ꯗꯤꯕꯦꯂꯄꯔ, ꯒꯦꯝꯁ ꯗꯤꯕꯦꯂꯄꯔ ꯑꯃꯁꯨꯡ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯃꯨꯍꯝꯃꯗ ꯑꯂꯤ ꯀꯦꯁꯤꯌꯁ ꯀ꯭ꯂꯦ ꯀꯧꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯣꯛꯁꯔ, ꯑꯦꯛꯇꯤꯚꯤꯁꯠ ꯑꯃꯁꯨꯡ ꯐꯤꯂꯦꯟꯊ꯭ꯔꯣꯄꯤꯁꯠꯅꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯁꯥꯗꯦꯛ ꯑꯂꯤ ꯁ꯭ꯔꯤ ꯒꯧꯔ ꯀꯤꯁꯣꯔ ꯁꯦꯟ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯕꯦꯡꯒꯂꯤ ꯑꯊꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯅꯤꯀꯣꯂꯥꯁ ꯑꯅꯦꯜꯀꯥ ꯃꯍꯥꯛ ꯐ꯭ꯔꯦꯟꯆ ꯐꯨꯠꯕꯣꯜ ꯃꯦꯅꯦꯖꯔ ꯑꯃꯁꯨꯡ ꯐꯣꯔꯃꯔ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯂꯦꯋꯤꯁ ꯑꯥꯔꯀ꯭ꯋꯤꯇꯤ ꯃꯍꯥꯛ ꯑꯃꯦꯔꯤꯀꯟ ꯑꯦꯛꯇꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯃꯨꯍꯝꯃꯗ ꯑꯁꯗ ꯂꯤꯑꯣꯄꯣꯜꯗ ꯋꯦꯏꯁ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯗꯜ ꯏꯁꯇ ꯖ꯭ꯌꯨꯏꯁ ꯖꯔꯅꯦꯂꯤꯁꯠ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯪꯂꯤꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯣꯐ ꯗ ꯀꯨꯔꯑꯥꯟ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯃꯍꯥꯛꯁꯨ ꯏꯁꯂꯥꯝꯗ ꯆꯪꯂꯛꯈꯤ꯫ ꯖꯤꯌꯥꯎꯔ ꯔꯍꯃꯟ ꯑꯖꯃꯤ ꯕꯟꯀꯦꯂꯥꯜ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯊꯔ, ꯁ꯭ꯀꯣꯂꯔ, ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯁꯨꯡ former Dean of the Department of Hadith
Madinagi Islamic University da oiramme. Mahak su Islam da changlakhi. Ivan Agueli Mahak Swedish artist amasung Sufi ni. Malik Amber Mahak military gi leader ama oiramme. Mahak su Islam da changlakhi. Campbell Mustafa Aga Mahak su Islam da changlakhi. Claude Alexandre Khan of Bonneville Mahak French Army officer amani. Islam da changlaklaba matungda Hambarasi Ahmad Pasha haina khangnakhi. Suleiman Pasha al-Faransawi Joseph Anthony Seve Kauramme Mahak Islam da changlaklaba matungda Egypt ki top commander oikhi. Hamid Algar Mahak British American professor amani. Mahak su Islam da changlakhi. Mercy Aigbe Mahak Nigerian actress amani. Mahak su Islam da changlakhi. Amina Titi Atiku Abubakar Mahak Nigeria gi ani suba women and child advocate oiramme. Mahak su Islam da changlakhi. Nungsirabe chilnaw sing ngasi gi si fawdan khangminarasi mathangi ani suba episode ta letter B na huba afaw miyoi kya Islam da changlakhiba sing adu amu khangminasi nungsirabe chilnaw sing na haijakriba sida awat pa yaw khabasu comment section da adumak haibirammo adu haijakriba miyoi sing asigi matang da live story natraga matau karamna Islam da changlakhibage haina khangninglabasу Miyoi sing adu comment section da thambiramo. Nungsirabe chilnaw sing na video asibu mipum khudimbakta share tawbiduna yawhanbiyo.